ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯗꯩ ꯆꯥꯛ ꯆꯥꯗꯦ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯏꯔꯥꯡ ꯈꯔ ꯀꯜꯂꯦꯕ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯃꯤ ꯍꯥꯠꯄ ꯁꯤꯕ ꯌꯥꯎꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯈꯪꯗꯦꯕ ꯉꯁꯥꯏꯗꯒꯤ ꯑꯗꯣ ꯇꯥꯕꯗꯒꯤ ꯊꯨꯛ ꯂꯥꯎꯈꯤꯗꯅꯀꯣ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯅꯤꯡꯈꯤꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯥꯡꯁꯤ ꯑꯃ ꯌꯩꯔꯤꯕꯀꯣ ꯌꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯅꯕ ꯑꯗꯨꯝ ꯇꯧꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯅꯤꯡꯗꯕꯗꯨꯅ ꯍꯧꯖꯤꯛ ꯆꯥꯗꯦꯕ ꯍꯧꯖꯤꯛꯇ ꯁꯨꯝ ꯄꯨꯛꯁꯦ ꯂꯥꯝꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯆꯤꯛꯀꯟ ꯊꯣꯡꯕꯅꯤ ꯉꯁꯥꯏ ꯈꯔ ꯉꯜꯂꯤꯉꯩꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯖꯒꯦ ꯇꯧꯔꯒ ꯏꯔꯥꯡꯗꯣ ꯁꯨꯝ ꯇꯥꯕꯗꯒꯤ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯝꯁꯜꯂꯛꯑꯦ ꯑꯗꯣ ꯈꯔ ꯆꯥꯁꯜꯂꯒꯗꯤ ꯑꯅꯤ ꯇꯧꯔꯒꯁꯨꯀꯣ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯈꯔꯗꯤ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯕ ꯉꯝꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯩꯅꯣ ꯈꯨꯗꯛꯇ ꯀꯀꯥ ꯑꯃꯈꯛꯁꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯁꯤꯔꯒ ꯊꯥꯗꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯤꯔꯒ ꯊꯥꯗꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯣ ꯌꯥꯝ ꯂꯥꯞꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤꯁꯨ ꯂꯝꯗꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯈꯔ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯖꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯄꯥꯎ ꯂꯧꯅꯒꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯆꯤꯛꯀꯟ ꯊꯣꯡꯕꯅꯦ ꯀꯂꯦꯖꯥ ꯑꯃ ꯃꯦꯠꯂꯦ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝ ꯊꯣꯛꯅꯩ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯇꯥꯔꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯅꯕ ꯇꯧꯒꯗꯣꯏꯅꯤ 좀 충전이라게
ꯃꯌꯥꯝ ꯐꯣꯟ ꯌꯥꯝꯅ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛ ꯆꯥꯛꯁꯦ ꯂꯣꯏ ꯆꯥꯔꯔꯣꯏꯒꯦ ꯆꯥꯕꯕꯨꯗꯤ ꯉꯝꯒꯅꯤ ꯑꯗꯣ ꯌꯥꯝ ꯆꯥꯔꯔꯣꯏꯒꯦ ꯐꯣꯟ ꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯈꯪꯗꯦ ꯃꯈꯜꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯃꯥꯜꯂꯦꯕꯀꯣ ꯑꯩꯁꯤ ꯂꯦꯝꯍꯟꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯅꯣ ꯄꯥꯎ ꯏ ꯄꯥꯎꯗꯣ ꯑꯃ ꯂꯧꯔꯒ ꯆꯠꯄ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯨꯝ ꯆꯠꯄꯗ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ